Miss PAODAM yang tabiri besangbu imnam Anuradha Devi nei kong na khrum sari. Hausek maroi ba PAODA. Nyachabu akai basum pirak labati PTV da thawai pamba je besang bangki bagi abagi phibam da lai haina Forest Environment and Climate Change ke Principal Secretary Arun Kumar Singh na phondokrai. Rights of Prisoner Haiba Timda Legal Awareness Program ama Manipur Central Gender Pangthokrai. Jorchampurge Tuibongda Village Volunteers in Nakulai Taratro Assam Rifles Sinadaklai. Loinana Taratare Subang Maka State Level Karate Do Championship 2025 Nasideke Hodokrai. House of Pausan and Episode. Editors Guild Manipur Amati Directorate of Environment and Climate Change Kapuna Kuzamdraka Media as Force Multiplier for Climate Action Habi Hidamda Nomagi Oiba Media Workshop Ama Chingmerung Daleba Classic Grandeda Pangtokrai. Taramadada Forest Environment and Climate Change Government of Manipur Principal Secretary Arun Kumar Singh, Environment and Climate Change Manipur Director T. Brejakumar, Amzugi President Bijoy Kaksang Tabam, MHJU के प्रेसिडेंट पीटर अदानी EGM के प्रेसिडेंट खोगेंद्र खोमद्राम ने चिंबना अथवा मीटिंग सिंह ओइखे थरमदुगा मरी लेना फॉरेस्ट एनवायरनमेंट एंड क्लाइमेट चेंज गवर्नमेंट ऑफ मणिपुर के प्रिंसिपल सेक्रेटरी अरुण कुमार सिंहना चीफ गेस्ट के वरल पीरदुना हाई होंगलकलिबा फिबम काइथरकलिबा खल असिना प्रजा सिंहदा सोले हाइबदे खंगनरे अदुबो कयाम यामना सोहलबनो हाइबदुदे कना अमतना यंगसन बतौते एक्सपर्ट सिंहना ताकपीबा हाइबदा खंगजनबा ताकसनबा खक नतना थबको ऐना पंगथोकपा मथौ ताई एनवायरनमेंट कन्नबा लेंगांगना पाइखलबा थबक खुदिमाक एखुना सरुक यामिनासी लमदम अमा चखनबा होनाबदा डेवलपिंग कंट्री अमा ओइनबा होनाबदा नेचर दा अकाइबा यामना पी अमदि अकोइबगी फिवम दा यामना सोली नेचर बो अकाइबा सुम पिरकलबदि पृथ्वीदगे थवाइ पांबा जिबा सिंह मांखिबा याबगी फिवम दा लै लोइनना मसिगे थाक असी यौद्रिंgai अकोइ वखन तामिनसी अकोइना नेचर बो सिंगनरबदि नेचर नसो अकोइदा अवाबा क्या पिरकनी अमदि ngasisu मियामना खल काइथरकलिबा असिगे मातांगदा अवेयर ओइद्री नेचर दा अहोंबा खरा लाकनबा नॉइस पोल्यूशन कंट्रोल तौनबा इलेक्ट्रिक व्हीकल ई-रिक्शा नसंगबा हौजे थौनादकले अदुबो समदोकदबा लंबी यमना वाली तोंगान तोंगांबा मफमसिंगदा चतुना मियामदा अवेयरनेस पीबा मथौ ताई खुनाई असे कनबदा नेचर कनबदा एकोइ पुनमगे थौदांग सावी थौदांग सिंग असे एकोइ पुन्ना होनामिनसी तुंगे आसानबा मियंग थमदुना होंगलकलिबा अयिंका आसागे खल्ला असे खनमिनसे एनवायरनमेंट कंसे हाइबा वफम थमके $2 trillion every year if we want to achieve our goal by 2030. Adaptation are not even counting. So the resource requirement is huge. The world has to really think how we are going to mobilize those resources, that we really take concrete action to save our planet. Ngasigi thorangi technical session the senior journalist a Mobina moderator oiduna impact on the climate change in the economy highway change na banap oiraga ekogi economy da soliba amadi solakadabage matangda sugaiba wakan wafam thamke media and the climate change ke matangda irap ke editor Pradip Panjobamna climate change da maram oiraga asida lagliba awona ahongba sing amadi climate change asina pirakadaba chaiting sing mipong khudeng khanganbada media na hena logdaba thodang sing matagda wa ngangki loinana state climate policy ki matangda T. Brejakumar Singh director environment and climate change ki matangda sugaiba wafam sing thamladuna lengana pai khaliba policy sing mipong khudeng mamutta na khanganduna wakhan tanba media na achawa thodang laurabada lenga ke policy sing mai pakpa ngamgani haiba wafam sing phongdoke
Kanglon chumna pangtholiba bosemna lauba SSLC exam 2025 asibu santa kharada mama mapa oza amati lanai mioi kharana masak thenaba honabiriba ase makhatana amuhanna tawbigano bosengwe secretary S detailana apel tawrakle hiramasiga mari lainana ngasi babu parada leba bosengwe office ta pangthokpa pombi singa unaba amada detailana makhataraduna Bosemge Maikai dege pangthok leba exam asibo yamna kanglon chumna pangthoknaba aihen bathorang kya paikhatuna lakli masige mahina manipur ge ching masung tamge exam center singda thoidopa ka hen bathodok mata thoktana lakli asumna bosemna ehen ba pangan thongna amade manpower kya seasonatuna exam ase pangthoknaba honariba asida exam center ahumda tongan ba thodok ahum tholapa ase yamna laibak thibane Lunana Haiba Uchiwa High School Ironka High Madrasa Amati Thobal Ningombamge Evergreen Flower School Exam Center Humasida Tokiba Tautok Sangase Bosengwe official Singnaso Haktingnana Chatuna Yangsli Taudoka Ahomaka Ase Exam Center Ge Wang Madage Mama Mapa Oza Amati Lana Mio Karana Tuan Bangata Wadanke Maramasina Taudok Sanga Asida Mapungwaina Jenaba Mioishingi Matakda Akan by Accent, Laukanaba, Bosemge, Mike Dagisu, Marilenaba Department of Pota Pikre, Lunana exam Asigilem Horiba subject singer Asi, Kangon Chumna, Pangtonaba, Mahiro Shingi Mama Mapa Oza, Mahiroi Lopa Amade Tonga Club Organization Singasu, Mating Pangbio Amade, Mahiro Shingasu, Bosemna Isa Isage, and Mikata Iduna Pidaba, Gaila Sing Ado Ngangna. Chatpiduna Matam Sana Exam Center da Yawiduna Exam Asibo Akiba Mate Yaudana Yamna Free and Fair Eba Monda Pangtumina se Haiki. Hostel Salai Bidiba, the warding sing, Karixing, Ruina Maxina, Amutan Hankusalaga, Ruina Luina Parika Parika Center sings the so when Lady Valakaji, with club sing, organizing sings in Matin Pankitaga, I Samki School Nico, I Samki. Saniko, Inauniko, Taribase, Nasi, Pazana, Tahansi, Pazana Tohansai, Sigi, Kanomakata, Pandam Mokata, Kupuna Sansan Midisi, of Missy Tomzai. Rights of Prisoner Haibathimda Manipur State Legal Services Authority na Sinduna Legal Awareness Program Mama Interact Sangaluinana Ngasi Impal Amade Saziwa da Labor Manipur Center in Zel and the Pangthokre. Zelda Laiba Musing Masagi Chapchaba Right Lai Masage Right Pangna Bangadamata Legal Oiba Mating Palm Levasu State Legal Services Authority na Matam Chupada Lepli Haina Court of Manipur Chief Justice Oibatanatana Masal Sage Patron in Chief D. Krishna Kumana Pondorakle National Legal Services Authority Ge Miang Makada Pangtoki Batorampa Aduda Masal Sage Member Secretary Alek Muiba High Court of Manipur Judge Golmai Gapul Silu High Court of Manipur Judge A Guneshwar Sharma Amade High Court of Manipur Judge A Bimolna Taromaduki Maru Eba Wangang Loising Oina Sadugyake Taromaduka Mari Lainana di Krishna Kumarna Makataraduna High Zelda Lediba Mioshing na Masagi Right Mangle Haiduna Wakalda Kanduna Lediba Asi Aranba Wakalni Makoina legal gi oiba tabakta mateng pamlakpada zel adugi lairiba legal at clinic musing tanaduna paikapam thokpa tabak sing paikhanaba honase amaramda zel da lairiba inmate sing ningthina ngak sen kadabani haba constitution na pirabasu madu ningthina ngakuna tabak khudimak tawbadi natte makoina Tengnariba Kudong Sadaba Sangidamakta Langak Yauna Legal Services Authority da Mayak Sena Kanganaba Honagani Hairaduna District Zar Sengna Luchingduna District Kudimakta Ladiba Under Trial Review Committee da Kudong Sadaba Sing Wakat Bayabage Ayaba Piri Haina Mana Makataki Required for the legal assistance. Now we are having a legal aid clinic which is also available inside this campus. You can also, through your concerned officers, you can avail that facilities also. So thanking you for giving us such an opportunity to meet to present in the
Maitaipungi tal ama oriba Brahmatalgi matangda Standard Artists Association da Bamonda Company sinduna nimitara mangani chomna satharakiba workshop loishan kiba galoina production utkre Imphalis ke Bamon Kampu Makalaikai Community Hall da pangthokiba thorampaduda sarugya kiba category samle constituency ge MLA Sek Nurul Hasanna lamdamasge art form singe matangda wangangladuna sport amadi art and culture na Manipur bo malamda masak taglay haiba asi aikhoi mipum khudingang na khangnaraba amakhakni adubu hauzik layokraba ahlaman singna thamiram laba art form sing sitarakpagi phibam da lakli adubu Standard Artists Association gumba culture ge lop ke kyana sitarakli ba art form ba kayabo hingal handaba yade haina honarakli ba asimak thaganingai ni hena paganaba amade hinganaba workshop amade seminar chingba leptana pangthopage tangai phadaba lai phongdokhe tharampa aduda Standard Artists Association Bamong Kambuge President Dr. Danavila Isram amasung Manipuri Nat Sankritana Arsam Kombage Principality as Lokendra su mitunglen singko ina sarugya ke Matamamada ipaipu singna thangta amadi sungoi tana lan thengnaduna ngaglamba lepakamani ipa ipu singna thambiram laba Leglam Senka Asi Nahonana Hingandaba Yade Haina Wangoi Assembly Constituency ge ex MLA Oina Lokoina Pongdokre Wapamasing as a Maite Huyel Lalong Sintam Sanglen Sajal Academy UFO Lampai Laikol Top Sipai Branske Sangabagi Tarampa Amada Pongdokibane Taramatuga Marilaina Wangoi Assembly Constituency ge ex MLA Oina Lokoina Ibado Pankamba Yekpa Malengi Pirand Jengkat Bagaloinana UFO ge members na Malengi Pirange Mapamda Ikai Kamnabo Utke Taramba Duda Oinam Assembly Constituency ge ex MLA Oinam Lukoi Legal Aid Clean Consent Impal West ge Advocate Kuraizam Kanta UFO ge member Amadi Music Director Sori Sanjam Thongkong Lakshmi Municipal Council ge Chairperson Yumnam Jamuna Amadi Thongkong Lakshmi Municipal Council ge 1 number 1 ge Councillor Chandam Renuplana Maru Iba Mitunglen Sing Oina Saruvya Ke Wangoi Assembly Constituency ge ex MLA Oina Bat Lukoina Makatana Pundoki Bada Aikoina India da Tinkeba Asi Kuidri Haibi Yai India da Tindringai Matam Dage Aikogi Oiba culture Amadi tradition Leijaba Tongamba country Ama Oina Ledambi Matamama ge Ipu Singda Chalamba Wakalonda Mayamba Ado Kautopadage Aikoi Masent Nungshinadaba Amadi Thazanaraktaba Oinaraktuna Waikugi Matogum Amana Amabu Jintanabagi Mong the Laklibani Nungsinaba Amadi Thazanaba Haibasina Aikoi Meamna Tausi Kanba Tabakadu Mai Pangna Pangtopa Ngamgani Khali Amadi Aigoge tradition Amadi culture Ase Tunge Charon Suronda Kangalam Dragade Nomade Aikoi Mutki Bayabagi Pivam the Lay Haike Manipur ge Governor Ajay Kumar Bhalana Habda Amagi Manungda Kunda Ngakpa Singna Lakiba Kulai Singh surrender Taurangnaba Kangalaki Bagi Matungi Inna 36 Manungda Apaba Makange Kulai 16th Ngasi Assam Rapal Stabilis Volunteers in the Kusinakre Ngasi Surasampurgi Tuibongda 27 Assam Rapalness in Duna led down to arm ceremony Pangtutuna Kuki Amadi Jomi community singna Pikalakiba Kulaishing Utuna Asugumba Tauranka Ama Lakbabo Puning Tawa Craig Ngasigi Thoramada 27 sector Assam Rapalgi DIG as a person Jurasampugi SP Amadi Civil Police CRPF Amadi District Administration Ge official Singsu Sarugya Ke Kuki Amadi Jomi community Dege Pikalakiba Kulai Singadudi AK Rifle Ani M16 to Ama Insas Rifle Ahum Lathod Ganda Ani 303 Rifle Country Met Single Barrent Ahum 90 MN Country Met Karwinda Ama Pumpy Cell Tara Galitined Explosive Stick Humpumari Pumpy Launcher Ama Amadi Nomaimaru Humpuni Azagumba Tauranka Asina Jingi Tonga Tongamba Mapam Singda Leriba Village Volunteers Singna Makatana Kulai Singke Pikalakani Haibigi Thazaba Tambakaloinana
Taurangka asina lamdam asida thokliba watoka ase tangdu leitaba santigi lambida lakpada asoba ahomba ama oiragane loinana haurakliba nahasingna mahusagi punsida makoigi tungi punsi lambi mai pakpada su mateng ka oigani haina ngasige tharompa aduga mari leinana Assam Rifle ge maikidage phongdorakle Observance of road septic mari leinana numit humni chumna satharakpa hazardous cum refresher training program for TT crew packet truck drivers of LPG bottling plant ngasi awang sangmai delaiba LPG bottling plant da loishengkhre sarak suraksa jeban raksa ge wakhalon ge makada pangthokiba program asi School of Driving and Automobile Technology Sorat Amadi Manipur and Indian Oil Corporation Limited Amadi LPG bottling plant Sangmai Manipur ga punna khusamna singkibane ngasi loishan banumita traffic control police wingi SP Pramesh Arambam Manipur Fire Service के Director Nabachandra Laistram Transport Department के Joint Director Retired Bijen Kumar Sharma Transport Department Imphal West के Sub Inspector CH Hamchandra LPG Safety Samai Bottling Plant के Manager MM Bora Sorat के Vice President Ilangbam Ramesh Amati Retired Supervisor BE Mechanic and MCT Tata Motors Manipur के Laistram Rohinjitna Research Person do ina saruyaki Manipur College Kaksang ke Principal ngahakta leitana toina sendo sanjan tawna college asage tabak taram sing khabak sausna tawang amdre haiduna khoisauna raba college asage mahiroi singa loinana college asage student union angase college asage principal ka yauna administrative block thong lonsin duna khongjang san singkre ngasige khongsang ka aduka mari lainana college asage student union ke mai dege general secretary oiriba yangkom nelson na phongdorakpada college asi faculty ahmak suna hangba haujak bahiro lisingani hena mahi tamliba kham maikai manipura tomthin ngaliba college amane haukiba sahi kya da su manipur university na pangthokpa examination singdasu lepalaitana position ta puthokuna lakpadana tana phaba mahiroi kya puthokuna laklibani adubu laibak thebade ngahak laitana principal sindok sanjan tawbana college asage academic atmosphere da amane administration da chauna akaiba piduna lagle handakta ikoi thamuke mamangda principal ama order thorak laga ngarang da amoga anoba principal ama order tholak pasi yaningde haujak lairiba principal asida makata na principal aduma ko henbiu mairoi singge wakada amade kolaw ase tabidriba phawa college asige administration ta block thongka lon ke gani haina phondorakhe ngasigi khongjang aduda ka Manipur College Kaksenge principal Toina Sinba Yaningde is Educational Institute a joke is Manipur College a mockery amadi Manipur College Kaksenge principal Sinbage order kapio hibernating nat haba banner amade placard sing so paike exam kaya da question folder mayam ma puto na lakiba college amani asiguma college achida atin matamda ngaya kaitana principal sindok sin tawche asina academic atmosphere administration da asobe kaya amlai masina ai chatrana chatra singna hauji ko principal asi adum principal ne thambiyo hari basi apoina haijari basi yada batara gadi ngasi dagi hauna administration ko ninja Status agi lengak paidi pasingna thuba matamda luchingba khanduna lengak sa san tawduna hausagi status da president run thamleba si athuba matamda loktohan gadabani haina ibado thangzenga pana moirang subdivision ge convener yumnam tombana phundorakle ngasi Manipur Press Club ke thangzeng hall da moirang subdivision ge Manum Sanba Assembly Constituency Ahom Thanga Assembly Constituency Moirang Assembly Constituency Amade Kumbi Assembly Constituency ke Apunba Civil Society Organization Mairapai Bilob Amade Club Singi Oiba Apunba Pana Ama Oiriba Ibudo Thangzeng Pana Subdivision Sinduna Pangthokiba Pauge Mipampa Amada Wapama Se Pongdoladuna Yumnam Tombana Makataraduna Hai Status sida kumzali singani kulumdoi gi mege tangka om dagi haurakiba irangna marampo oiraka ngasidi state asi mapi mapa leitrapa state ama
ohen batana animated suspension thamduna president rund chatnaduna leiriba asi BJP amadi masiga chaminaraba political party sangna daite pogadabane amadi congress so nathaiduna satpe yaroi masida natana ngasi mak singko singya singda leiriba khuna ngapa kaya phaba punba tawrakliba sing asi leban ba amadi state asida thamliba buffer zone singsu lawthokadabani amadi india lengangna state asida standard policy sijinaduna tangdu laitana lehendriba asi adaba matamda lepkadabani hainasu phongdokibaga loinana praja miyamna pamliba miyamge oiba lengaka ama athubada hanjil halaktrabadi state asagi civil society organization singna changchilpa khongjang singda ibudau thangsen ka pana moirang subdivision su sarugya kane haiba wapam sing su phongdokhe Chingrong chingada leriba kunna kasimbu agat pakudak lekudobani manga subada Indian government na Manipur double standard policy chinaduna angdulita ba lahenda ba besa kudak lekudobani haiba oi manga si oi khamjari private school singdagi tadana tonga faculties kaya piduna tungi yumpiren orakadriba mahiru singbo sangakane habagi thazaba piraga kana honariba moijanga par primary school dage matam gi lenga ke police re laklabasu school da asidage oza lawthopigano haina Rodent Business Welfare Association moijing thongjauge president Tamijo Rahman Elas Jilana Marilainaba singi puningjing silakle wafama singase thawal moijing thongjau da leiba moijang apa primary school da pre nursery tamleba mahiroi singda lairiki yanthokpagi asamba thorampa amada Tamijo Rahman phondokibane mahangna high school ase pakal hana bagidamakta Rodent Business Welfare Association moijing thongjau guardian amadi oza singh ahumlak suba oina school asida angang masing yamna tamnanaba amadi oza singna su hanadege hena thawai yauna private school dagi tadana angang singda mahei tambinaba kannan nainabani club na kanna honabadagi amadi private school da oriba facilities sing asidagi tadana hendok thoidongna pigane haibadagi miyamna thazaduna private school da mahei tamlamba mahiroi phauba lokthok Skunda asita mahitam lakle pre primary ki lairik lengak tagi pida banam maram boiraga oza singna sel puthong naraga lairik tu mahiroi singda pidi asumna club na atoiba thaudang lauraga hona zeriba asida karigumba lenga ki police program pa amana oza transfer tawthokiba natraga atopa mahiroi singka amade mama mapa singna pamdaba yauraklabadi club school amade mahiroi sing achoba awaba mayuk nagadoribani sayasida pre primary ge mahiroi masengge yamna yamlakpana maram oiraga furniture ge item singka watpage khudong sadaba kaya mayaunari hiram asida mari leinaba singna tungi yumbiren orakadoriba mahiroi singi khanpiraga waliba furniture items sing se PBU loinana school asida matam ge award pa lairakpa singdasu matam chana PBU haina mari leinaba singi puning chingsilakli thasige tang taramapan ge numidangda hairo kaitel maning dege ningthauzam prem counter sing sehi kumanga populai khidraba inau bigi yumi electric short circuit dege haurakpana maina tumna chakibadage awabata duna leiriba asida kharada oirebasu mateng pangba oina ngasi haidok assembly constituency ge MLA Dr. Thoksom Radisham ge miem makhada tengbang polam kya BJYM haidok mandana mateng pangkhre ngasi ge tengbang khungsata aduga mari leinana haidok assembly constituency ge 33/33 polling ge general secretary kundong bampo ozina haikibada haidok assembly constituency ge ikai khumna zaraba MLA Dr. Thoksom Radishamna assembly constituency asigi mafang khudimakta awabataraba kayagi leptana mateng pangbagi makha satharakpa oina thasage tang taramapanda khangawdana haurakhiba maina tumna chakraba yum asigi awabada mateng pangba oina BJYM pa hairoka masigi mateng ase pangjabani ngasige kongsat aduda BJYM hairoka mandange president Kundongbam Birjit amadi secretary Ningthauzam
Panant amasung mandange members kaya su saruyake. चली बसई असगे दिसंबर दा रिटायर ओइगतरिबा स्टैंडर्ड कॉलेज के प्रिंसिपल इंचार्ज डॉक्टर लाइस्टम बसंतीबु स्टैंडर्ड कॉलेज के असिस्टेंट प्रोफेसर दा हंतरखिबा अथॉरिटी के थवंका असे महिरुसिंगना याबंगमलोय हाना स्टैंडर्ड कॉलेज स्टूडेंट यूनियन फोंदरकले हिरम असगे मरी लेना ngasi कॉलेज असिदा पंगथोकिबा पौगी मेफंपा अमदा यूनियन असगे जनरल सेक्रेटरी असम Bebek Rasna High Garang February ki tang kun mathoida Manipur ki Higher and Technical Education ki Commissioner Gyan Prakash na kuyek piduna thokiba notification amada college asage principal in charge Dr. Laisram Basante retire ge matam naksal laklaba matamba asida mahapo ikaiba pibage Mawongda assistant professor oina phamba hantarakpa asi yabang amloi atuba matamda anoba notice thoktuna oza basantiba principal in charge oina adumaglai henbiu authority na nauna principal in charge oina naba tharagliba asisu saliba sahi sige July da thabaktage matampa loiga daraba oza masuni maramba asina mairoi shingi ihau laktringai da athubada authority na mieng sangbiu oza basantina Tabaktage matam loitriba phawbadi college asage principal oina adumaka lehenbiu mari leinaba commissioner da students union ge maikei dagi su aiba cherola ama pisalakane karigumba authority na mataka chayol ge laipapopa phawbagi manungda hirampa asiga mari leinana thabak paikhet pidrabadi democratic oiba khongjang jangsenaba mahiroi singna semsaduna leire phongdoke लोकनबगुंबा मसु माले अदुना कोई हदकी ओजा लाकदु ओजा से फत्ते हाइजबदि नचदि अदु माक सु मतम दो था मरी खकी वनि प्रिंसिपल थारक पोयरकदि कोई अदु कोई एक्सेप्ट तबु ngमजरोय मरम अदुना कोई अनौ प्रिंसिपल सि थाबिरक्तनबा कोई हाइजरी नुमित हुमनि कि मनुंगदा मणिपुर दा अनौबा Lengaka ama semdrabadi lamdam masigi mama oibisinge akan bai heulakani haina ngasi BJP state president A Sarda Devida apunba Manipur gi ima singna akan ba wafam thamkre hiramasiga mari leinana ngasi apunba Manipur gi ima singe miyang makhada singjamai how ground da miyam gi oiba convention ta ama pangthokla batungda amata oina lamdam asida thokleba wathok singa mari leinana point ni pan wareb lokhibaga loinana hairiba memorandum ba adu Manipur gi governor Ajay Kumar Bala amadi BJP Manipur state ke president A Sarda Devi da pisinkre Kaisampat ke nitai pas tekta leiba BJP ge office da Mihut Kangpu Singh aduna BJP Manipur state ke president A Sarda Devi da memorandum pisilam laba matung apunba Manipur ge ima singe Mihut thongap inau chana phongdorakibada Manipur da haujak PR thamliba ase lauthongnaba numit humni gi manungda lengak semgadabani karigumba hairiba matampa ase phawbagi manungda lengaka ama semdrabadi Manipur gi ima singna kumna khanaraba matungda akanba khongjangna chingba changchlangna bage warep logani BJP Manipur state ke president A Sarda Devi gi maikai dege Manipur gi lengaka ama semnanaba party na kana honari aduba matamda samlaklakani Ladiba BJP ge MLA singe manungda karigumba tayenabage waphampa amada leite haiba wapham thamlake adubo lengak semba ngamdabage matangda de pakhom pirakhide haina mahangna makatana phongdokhe masigi matungda hairiba miyamge warep singyoba memorandum ado Manipur ge governor da pesanaba honabada governor leramdabadege governor ge secretary da pishilamke Athubada mapi mapa leiba Manipur ma ingtapa Manipur ma oinaba honagani haibadi takire asle akoina moi di sure haye moi gidi over da lai haibagi mong ne koi di kaimta kaiba leite moina hairei siboba akoi emta khaidokpa leite ade ka khanaba chainaba leite bai mong da ngang eba moi punsala pulap leidi athuba matam da semna na bagi na haye ngamdi se ngamdi si manam si moi pa kom pirakte athuba da di semani haire adu tekidi athuba da sembira o athuba da numi humni akoi numi humni thazarame Phakiba khungapa condition amata yaudana thadorakadabani makatana khunga yaroi Manipur president rule loktho athuba matamda power government amasemduna
इरेबाक कन्ननबा होनागदबनी मणिपुरदा एनआरसी चनहलु हाइबा तोंगानबा वकतसिंग तालदुना निंगथौखोंग अपुनबा वुमेन विंगना ngasi sinduna निंगथौखोंग कैथलदा वकन मिफम चथखरे वकन मिफमदुदा तोंगान तोंगानबा खोलावक्या इबा प्लेकार्ड कया सु सिजनबगा लोइनना खोलावक्या सु लावके वकन मिफमदुदा सरुग्या खिबी वुमेन विंगे प्रेसिडेंट आरके तुम्बिसनाना फोंदोरखिबदा पुंसिदा अमुक्ता थोक्तबा मौंगदा सेंटर कौरगा मणिपुर की चीफ मिनिस्टर बोफम थादोंगनबा सिनबा अदुगा पीआर थमजिनबा थोंग यानिंगदे लांट लेफन बगे महुता खोंड ngakba mathang phaba punba cherapiba FIR panbane chingba torokpa yaningde अथुबा मतमदा पीआर लौथोक्लगा लेंगाका अमा थंबियो पार्टी मनुंगे नुंगाइना तबा कया मियामदा उत्पिगनु हाइखे मनाउदा मरम चादना फागलगबे मयाम से फागलप मतमदा अखोइदी ngasi थिनथब लैतना अखोइ सरकार मपी मपा पांद्रिबा सरकार से असि जे तक्सिनबम जो लैत्रे अखोइदी कइनो मयौरोदगी निंथौ पान लाकपा इरमदा मणिपुरदा मपी मपा पालहंद्रे अदुगा हौजिंगना मोइना तौनिंगबा मखै इंडिया गवर्नमेंट तौरैबा मोनोपोली से अखोइ लैबा ngamaroy aduna hariba thuba matamda lenga athubada sembidana chief minister ama hapiraga party manungi nungaina daba punamaga to miyam do utpiga no haibagi proposal ama thamjage haibi damakta darna asi phamjabani कुंभी कॉलेज के गवर्निंग बॉडी ना ममांग था के जनवरी के तंग कुंट्राद अमत ओइना यानदना कॉलेज असगे असिस्टेंट प्रोफेसर एल गोपालबो प्रिंसिपल ओइना खनखिबगे मायोटा गवर्निंग बॉडी के चेयरमैन एम मंगिना ओइदबक्या हाइसिंदुना सिरकलिबा मरानचिंग चनबा यारोय युमफम यावदबनि हाइना कुंभी कॉलेज एम्प्लॉई एसोसिएशन न फोंदोरकले हिरमसगे मातांगदा कुंभी केंद्रगे मरु एबा मियोसिंग यावना खनानैनबगे मियामगे ओइबा मिफamba अमसु कुंभी कॉलेज के कॉन्फ्रेंस हॉलदा कुंभी कॉलेज एम्प्लॉई एसोसिएशन ने सिंदुनंगा से पांगथोखे मिफमदुदा कुंभी म्युनिसिपल काउंसिल के केयरटेकर चेयरपर्सन डब्ल्यू प्रियोरंजन कॉलेज असगे नौना प्रिंसिपल ओरगलाबा एल गोपाल सोशल वर्कर सिंह के एच नबकुमार इथाई इबोबी नेशनल अवार्डी एंड शांता कुमार ना अतोबा मिथुंगलेन सिंह ओइना सरुयाखी मिफमदुदा अतै मरु एबा मियोय सिंह टीचर अमदि नन टीचिंग स्टाफ सिंह गार्जियन सिंह कुंभी असेंबली कॉन्स्टिट्यूएंसी के मनुंगदा लेबा ग्राम पंचायत सिंह के एडमिनिस्ट्रेटिव कमिटी के चेयरमैन सिंह सु सरुयाखी हिरमदुगे मतंगदा पोंगबी सिंहदा कुंभी कॉलेज एम्प्लॉई एसोसिएशन के टीचर रिप्रेजेंटेटिव मेंबर एंड ब्रजमोहन फोंदोरखिबदा गवर्निंग बॉडी के चेयरमैन बोनांगथम मंगी यावना तंकक क्यारक्ता ममांगदसु गवर्निंग बॉडी के मिफम क्यारक हन्ना फमिनदुना अमतो ओइना कॉलेज असगे प्रिंसिपल ओइना एल गोपालबो खनबदा यानक्रबा मतुंगदा ओइदबा के हाइजनदुना हाई कोर्ट गवर्निंग बॉडी के चेयरमैन एम मंगिना गवर्निंग बॉडी के सेक्रेटरी के मथक्ता केस तौरक्लिबा असे मरम सुंसा सादे अकनबा मवंगदा कंडेम तवी असगंबा कया असना कॉलेज के डेवलपमेंट साउना अयदा अपंट अकाइबा कया सुथोले डेवलपमेंट थिंदाहले कॉलेज असिगा हमिन कमिनरपा कॉलेज सिंगदि गवर्नमेंट की मपुंग फाबा कॉलेज ओइना लौकत खरबने कुंभी कॉलेज दी ngasi फावबा गवर्निंग बॉडीना थमोइसेंगना थबक तविरमदबना अवाबा क्या टीचिंग अमदे नन टीचिंग स्टाफ सिंगना मायोंगनादुना अमदे खंगदुना लागले कुंभी कॉलेज बो गवर्नमेंट के मपुंग फाबा कॉलेज अमा ओइहंदुना हगलकलिबा महिरोय खुनाइबो मटिक साबा मरु चंगबा महिरोय पुथोंगनाबा होनाबदा पुनमंगना मतेंग पांगबियो हाइखे मा मसीगी प्रोसीडिंग सुंगतौ तौखिदि हाइबना चिंबा हाई कोर्ट मथोंग हुक्तबा हाइरोइदबा वाफम कया हाइरगा हाइरिबा केसिंग असे थाबिरई मसीना मरम ओइदना कॉलेज असिगी यामना फजना नाना थबक थौरम कया चथजगदोबा हिरम खुदिमक्ता अपनबा ओहिनबिरे हाइबदु इलेक्ट्रॉनिक मीडिया की मतेंग लौजरगा आइना पब्लिक की डोमेन द थमजरी तेलंगाना के नगर कुमुल डिस्ट्रिक्ट हौजक सारिबा श्री साइलम लैब बैंक कैनन SLBC के मथक किंथरपगे थौदोक्ता यामद्रबदा थबक सुबा मियोय तरुक थोलपंगमदना लेरे हाइना सेनियर पुलिस ऑफिशियल अमना फोंदोरखे थौदोक किलोमीटर 12 तरहमदोगे
marakta thabak subasingna changdona thabak suringai da kintarakibani. Telangana Chief Minister Revan Reddy na thodoga dugi awaba phongdoki. Tanela dugi mathakin tharakpagi pau taraba matungda CM gi office tagi cherola ama tholakhiba miyo kharasu aso apan nangki haide Thodok thopam da khudak da sangsinduna lokotpa yaba thabak sang paikhanaba Chief Minister na District Collector SP Fire Service Department Hyderabad Disaster Response amasung Asset Protection Agency da khangangkhre haide. Indian American Kas Patel bu Mapan Suba Director of Federal Bureau of Investigation FBI oina wasaglahon kre Mahana Bhagavat Gita da wasaglawa matamda mahaki imang manung ke mayor sang mahaki nakanda lepki. Isent Howard Executive Office Building da pangthokiba thorampadu US Attorney General da Pambondi na Patel bu wasaglahon ki Kas Patel ge mamangda pampa ado Christopher Rena Paidambani Bhagavat Gita da wasaglawa se mahana hanmanate. Congressman Suhas Subramaniam na Swearing ceremony da Bhagavat Gita da lauki Kas Patel na haikibada mahaka American Dream da hingba miyoine American Dream city haina khaliba singh na masida yengbio malem da greatest nation na amagi law enforcement agency ge Indian amana ahanba head oibani masi atai mafam da dithogloi FBI ge manung amasung mapanda arotpa amata thamloi haiki. Housing Sanabigi Pau Pizadi. Taratari Soba Macau State Level Karate Do Championship 2025 Asidike Kuman Lampak Labor Sai STC da Hodokre. Karate India Organization Kyo Amadi Manipur Olympic Association Moage Meyang Makada Manipur Amateur Karate Do Association Sinduna Numinini Chumna Satagadaba Championship Asi Maru Aina Sub Junior Cadet Junior Senior Amadi Chahi Kumathoigi Makada Leba Sanari Punna Johum Lomna Championship Asida Saruk Yaki Bakaloinana Youth Affairs and Sports Ke Director KSH Umananda Sai NERC Impolgi Assistant Director Laijing Al Maring Karate India Organization Ke Technical Commission Chairman Hanchi Kiran Kumar Thangzamp Sai NERC Khelo India Ke L. Samritya, Manipur Olympic Association ke Vice President M. Rajchandra Amade Nasnant Sito RYU Karate Do Academy ke Save Advisor Alhaz Syed Siraz Ahambana Athoiba Mitungleno Aina Sarugya ke Championship aduga mari lainana YAS ke Director KSH Umanandana Pongdurak pada lamdamasida leiba sana khona babu yokaliba miyoi singna karigumba adum adugi sana khona bagi thabak thoram tawbada hana YAS da pau PBU YAS na su tawba yaba thabak sing paikhalak pada hena khudong sagani maru aina seltum ge awaba leiba adu mangsungna pau phaunarabade YAS ke maikaidagi su masiga Mari Lainaba Singda Hana Haiduna Angamba Mateng Pangbada Hena Kudung Jagana Kali Loinana Aiko Masinge Marakta Pau Paunaba Wat Badage Asoi Angam Lairabasu Madu Saunadana Puna Pamina Duna Wari Watai Sanamina Duna Lamdam Asitage Apaba Sanaroi Shenka Putopada Asobataudanka Adulomina Se Haike Hausekaro bada maroiba pau amone pizari Nature bo akaiba sum piraklabadi Prithividagi thawai pambaji beseng mangkiba yabaki phiwam dalai Haina Forest Environment and Climate Change ke Principal Secretary Arun Kumar Singh na pondokre Rights of Prisoner Haiba Thimda Legal Awareness Program pa ama Manipur Center in na pangthokre Chorchanpur ge tuibong da village volunteer singna kulai tarat rok asam rifle da khosina krai Loinana taratari suba Maka State Level Karate Do Championship 2025 masidega hodokrai
Image paudam ngasegede matang ngasida loijare beng tabiri basungbo muka hana khurumsari.